ꯇꯃꯅꯥ ꯀꯨꯏꯔꯦ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯀꯝꯗꯧꯔꯤ? ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯌꯦ꯫ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯒ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯀꯪꯗꯅ ꯅꯪꯗꯤ ꯑꯩꯕꯨ ꯀꯥꯎꯔꯝꯂꯅꯤꯀꯣ? ꯑꯃꯨꯛꯇꯪꯗꯤ ꯅꯤꯡꯁꯤꯡꯕꯤꯔꯀꯣ ꯍꯥꯏꯖꯕꯁꯦ ꯅꯠꯇꯅ ꯅꯪꯒꯤ ꯊꯃꯣꯏ ꯄꯦꯟꯅꯕ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯃꯃꯨꯛ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯅꯕ ꯂꯩꯖꯗꯦ꯫ ꯅꯪꯅ ꯃꯤꯔꯥꯏꯕꯤꯈꯤꯕꯤ ꯑꯩꯁꯦ ꯅꯪꯕꯨ ꯀꯥꯎꯒꯦ ꯈꯜꯂꯦ, ꯑꯗꯨꯕꯨ ꯀꯥꯎꯒꯦ ꯍꯥꯏꯕꯗꯤ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯅꯕ꯭ꯔꯥ? ꯀꯥꯏꯅꯕ ꯍꯥꯏꯕꯗꯣ ꯎꯅ ꯀꯧꯕ ꯉꯝꯗꯕ ꯅꯪꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯒꯦ ꯈꯟꯗꯨꯅ ꯆꯪꯉꯤ, ꯑꯗꯨꯕꯨ ꯐꯣꯟꯁꯦ ꯑꯩꯈꯣꯏꯁꯤꯅ ꯆꯦꯠꯅ ꯄꯩꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯌꯦꯡꯖꯕꯁꯦ ꯅꯠꯇꯅ ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯅꯪꯅ ꯏꯐꯝꯗ ꯄꯤꯕꯤꯔꯝꯗ꯭ꯔꯦ꯫ ꯑꯩ ꯋꯥꯗꯤꯌꯦ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ꯫ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯑꯋꯥꯕ ꯇꯥꯒꯗꯕ ꯃꯤꯀꯨꯞ ꯂꯥꯛꯂꯕꯗꯤ ꯅꯪꯉꯣꯟꯗ ꯐꯪꯒꯗꯕ ꯆꯩꯅꯥꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯅ